ꯃꯌꯥꯝꯕ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯐꯥꯔꯁꯠ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯚꯤꯗꯤꯑꯣꯁꯤꯒ ꯁꯣꯏꯉꯥꯝ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨꯀꯣ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯑꯗꯨꯒ ꯁꯣꯏꯕ ꯉꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯆꯨꯝꯊꯣꯛꯄꯤꯔꯛꯑꯣ ꯀꯣ ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯑꯩ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯄꯒꯤ ꯑꯣꯏꯅ ꯊꯥꯡꯒꯠꯂꯛꯑꯒꯦꯕꯀꯣ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯂꯒ ꯀꯃꯥꯏ ꯇꯧꯕ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯔ ꯃꯆꯥ ꯑꯃ ꯌꯥꯎꯔꯗꯤ ꯑꯩ ꯁꯨꯝ ꯇꯧꯖꯔꯛꯀꯦꯕꯀꯣ ꯑꯗꯨꯗꯤ ꯆꯠꯂꯁꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯣꯡꯒꯤꯗ ꯌꯧꯔꯦ ꯕꯁ ꯉꯥꯏꯔꯦꯕꯀꯣ ꯕꯁ ꯂꯥꯛꯑꯒ ꯕꯁꯇ ꯆꯠꯇꯣꯏꯅꯦ ꯑꯩꯒꯤ ꯃꯈꯣꯟꯁꯦ ꯂꯣꯛ ꯊꯨꯡꯕ ꯐꯔꯛꯄꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯌꯧꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯃꯤ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯤ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯩ ꯀ꯭ꯂꯥꯁꯔꯨꯝ ꯌꯧꯔꯦ ꯌꯧꯔꯦ ꯍꯥꯏ ꯇꯧꯔꯣ ꯂꯛꯁꯃꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ ꯁꯤꯅ ꯕꯦꯡꯒꯣꯂꯤ ꯗꯤꯄꯥꯔꯠꯃꯦꯟꯅꯦꯕꯀꯣ ꯁꯣꯟꯁꯥꯏꯁꯦ ꯕꯦꯡꯒꯣꯂꯤ ꯗꯤꯄꯥꯔꯠꯃꯦꯟꯅꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯃꯦꯝꯁꯦꯅ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛꯇꯅꯦꯕ ꯁꯤꯒ ꯁꯣꯂꯔ ꯃꯌꯥꯝ ꯂꯩꯔꯦ ꯐꯖꯕꯅꯦ ꯁꯤꯒꯤ ꯃꯈꯥꯗꯁꯨ ꯎꯔꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯁꯥꯊꯤꯅ ꯁꯥꯏ ꯁꯤꯒꯤ ꯑꯩꯈꯣꯏ ꯃꯊꯛꯁꯤꯒꯤ ꯃꯈꯥꯗ ꯎꯕ ꯚ꯭ꯌꯨꯗꯣ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯐꯖꯗ꯭ꯔꯥ ꯁꯦꯅꯤ ꯐꯖꯕꯅꯦ ꯁꯤꯒ ꯑꯥꯗ ꯎꯔꯤꯁꯦ ꯀꯩ ꯑꯣꯏꯅꯤ ꯑꯔꯨꯝꯕꯔꯥ ꯑꯣꯏꯒꯗ꯭ꯔꯥ ꯀꯔꯝꯕ ꯑꯥꯗꯩꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯥꯗꯩꯁꯦ ꯑꯔꯨꯝꯕꯔꯥ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯏꯪꯊꯝꯊꯥ ꯃꯇꯝꯗꯗꯤ ꯁꯦ ꯂꯩꯆꯤꯜꯅ ꯑꯝꯐꯥꯎ ꯎꯗꯦ ꯐꯖꯗ꯭ꯔꯥ ꯁꯤꯒꯤ ꯃꯈꯥꯗ ꯎꯕꯁꯦ ꯑꯁꯤꯒꯤ ꯃꯈꯥꯔꯣꯝꯗ ꯍꯥꯏꯊꯈ꯭ꯔꯒ ꯏꯪꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯗꯣꯏꯅꯦꯕ
ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯒ ꯂꯩꯔꯦ ꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯤꯒ ꯕꯦꯡꯒꯣꯂꯤ ꯗꯤꯄꯥꯔꯠꯃꯦꯟ ꯃꯅꯤꯄꯨꯔꯤ ꯄꯨꯜꯂꯦꯕꯀꯣ सिगिसिना हिंदी डिपार्टमेंट मैम से ना अखोगी अथौबा बीर टिकेंद्रजीत की स्टेचू को हंदक तंग नौना शंका की बने हंदक की 13 अगस्त का सोंदना हिस्ट्री डिपार्टमेंट गे एजुकेशन की को अतैसु लेबने खंगमजे सिगना मास कम्युनिकेशन दलगा विजुअल आर्ट की लेरे सना एमबीए होइदनी मैम दो हजिक अखोगी क्लास मतम यौरेबको फर्स्ट क्लास की टाइमिंग यौरे अखोई क्लास याव बचत लगे अई मानवी मनिंग दे याव मा याव से याद इकाई क्लास हो रही है बको यहाँ पे क्लास हो रही है बस ngay ba nungay bro nungay ari horen se ngahak le ga ni mi mayam jamna laktoi je hajikti kitang 2:30 ki da matam do khara watli bagi yam lakche horen bus kanaram dai de matam se mayam ngasi ki matang swaida loisinjarage mathangi blog tamuk thingnarse channel se bu nungai biragadi like share subscribe to biramo stay safe and healthy